One Meite organization ki post gi yamna maruiba post amatang miyam da share tawzage ngarang Khabana Ngarang post adu One Meite organization da nate haida masana hairakli khaba masa WMO ga yama nungsinana isina omagumna pau I phaunari amadi One Meite organization na sangsilakpa thabak amada atopa loop singna sangsilaga pressure piba tawbiganu khaba da atopa loop kharana pressure pibirib sing adu tawbidanaba WMO na ningsingjari athubada ikoi unaraga wari tawjaragani haina phongdokli Masigi matungda IP Khabana Ngarang post amatang miyam da share tawzage WMO ga mari Leinade aina ngarang Ngarang post to atopa group so ekoi da sengdu u high blood pressure adum tawrai adudagi aisu luhongba kuidri mangani sakauba phawbal loidri kanda matha samandana Ngarang haina IP Khabana somna phongdokli Turengi iraina sentharaktuna ithai dam da plastic phattaba amot akai kaya marom paisinduna leire kokina naga prup ki thaudok lupa lak ama piraga yanakre naga lup singna lenga ki loisang sing thingjinbagi khongjang hokre Kokomina put ki awaba nanglaba miyoi singda relief camp gi polam sing mateng pangkhre